ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯝꯅꯃꯛꯄꯨ ꯏꯈꯣꯡꯅꯣꯟꯖꯔꯤ ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯔ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯇꯥꯔꯒꯗꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕ ꯑꯃꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯪꯅꯕ ꯈꯨꯟ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯦꯕ ꯈꯪꯕ ꯅꯨꯃꯤꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯎꯁꯪꯒꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯦꯕ ꯈꯪꯕ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯗꯤ ꯊꯥꯕꯜꯁꯦ ꯄꯪꯆꯣꯡꯗ ꯆꯣꯡꯉꯦꯕ ꯈꯪꯕ ꯃꯦꯟꯊꯣꯡ ꯇꯥꯗꯕꯤꯗ ꯁꯨꯃꯥꯡꯗ ꯃꯣꯏ ꯆꯣꯡꯅꯤꯡꯉꯦ ꯁꯨꯃꯥꯡꯗ ꯆꯣꯡꯒꯅꯤ ꯑꯗꯩ ꯂꯝꯄꯥꯛ ꯃꯆꯥꯗ ꯄꯪꯆꯣꯡ ꯆꯣꯡꯉꯦ ꯑꯗꯨꯅ ꯊꯥꯕꯜ ꯂꯩꯔꯦ ꯍꯥꯏꯕ ꯈꯪ ꯇꯥꯔꯒꯗꯤ ꯃꯤꯁꯦ ꯂꯥꯛꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯄꯥꯏꯔ ꯆꯣꯡꯉꯦꯕ ꯈꯪꯕ ꯑꯗꯨꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯁꯦ ꯊꯥꯕꯜ ꯂꯩꯌꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯊꯪꯅꯕ ꯀꯩꯅꯣꯁꯤꯗ ꯈꯨꯟꯁꯤꯗ ꯑꯗꯨꯒꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯨꯁꯦꯅ ꯑꯩꯈꯣꯏꯁꯦ ꯉꯟꯇꯥꯅ ꯏꯔꯨꯖꯊꯣꯛꯑꯒ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩꯗ ꯑꯗꯨꯒ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯦ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯀꯥꯟꯗ ꯐꯤꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯦ ꯈꯣꯡꯅꯅꯦꯕ ꯆꯠꯂꯤꯁꯤ ꯃꯇꯝꯗꯨꯗ ꯈꯣꯡꯅ ꯆꯠꯄꯅꯦ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯀꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯑꯣꯏꯔꯤꯕ ꯃꯐꯝꯁꯦ ꯁꯤꯗꯒꯤ ꯌꯦꯠꯂꯣꯝ ꯊꯪꯅ ꯀꯟꯅ ꯆꯠꯀꯗꯧꯅꯦꯕ ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯧꯔꯤꯕ ꯃꯐꯝꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯕꯤ ꯃꯐꯝꯅꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯀꯤ ꯆꯪꯉꯝꯗꯥꯏ ꯃꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯑꯃꯃꯝ ꯂꯣꯏ ꯊꯥꯏꯌꯦꯕ ꯈꯪꯕ ꯈꯣꯡꯅꯥꯡꯁꯦ ꯑꯗꯨꯅ ꯈꯣꯡꯅꯥꯡꯁꯤꯒꯤ ꯃꯈꯣꯡꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯂꯥꯏ ꯐꯠꯇꯕ ꯈꯣꯏꯔꯝꯕ ꯑꯗꯒꯤ ꯎꯆꯤꯟꯁꯤ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯌꯥꯝ ꯇꯧꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯈꯔꯕꯨ ꯂꯦꯞꯈ꯭ꯔꯦꯀꯣ ꯑꯗꯨꯋꯥꯏꯗꯨꯁꯨ ꯍꯥꯏꯅꯕꯤ ꯃꯐꯝꯅꯦꯕ ꯅꯨꯃꯤꯠ ꯌꯨꯡꯉꯛꯄꯗꯒ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯃꯇꯣꯟꯗ ꯆꯠꯄ ꯉꯝꯅꯗꯕ ꯃꯐꯝꯅꯦꯕ ꯑꯗꯨ ꯂꯥꯟꯕꯗ ꯑꯗꯨꯋꯥꯏ ꯃꯐꯝꯗꯨ ꯂꯥꯟꯕꯗ ꯇꯨꯒꯁꯦ ꯈ꯭ꯌꯥꯎ ꯈ꯭ꯌꯥꯎ ꯆꯣꯡꯕ ꯃꯐꯝꯅꯦꯕ ꯈꯪꯉꯕ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡꯁꯤꯒꯤ ꯅꯥꯀꯟꯗꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯈꯪꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯁꯦ ꯁꯦꯠꯄ ꯀꯥꯟꯗ ꯈꯪꯕ꯭ꯔꯥ ꯀꯪꯕ ꯁꯨꯡꯉꯝ ꯉꯝꯗꯦꯕ ꯃꯌꯥꯏꯁꯤꯗ ꯏꯐꯨꯠ ꯑꯃ ꯂꯩ ꯒ꯭ꯌꯥꯟ ꯇꯥ ꯁꯤꯒꯤ ꯃꯐꯝꯁꯦ ꯁꯤꯁꯨ ꯂꯥꯏꯐꯝ ꯌꯥꯝ ꯀꯟꯕ ꯃꯐꯝꯅꯦꯕ ꯈꯪꯉꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯁꯤ ꯃꯐꯝꯁꯦ ꯍꯥꯏꯅꯔꯒ ꯁꯨꯝ ꯂꯥꯛꯏꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯒꯥꯔꯤ ꯄꯥꯔꯀꯤꯡꯁꯤꯗꯒꯤ ꯂꯥꯟꯊꯣꯔꯛꯑꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏꯅꯔꯤꯕ ꯃꯐꯝꯁꯦ ꯂꯥꯟꯊꯣꯔꯛꯑꯀꯥꯟꯗ ꯑꯇꯣꯞꯄ ꯈꯣꯡꯅꯥꯡ ꯍꯧꯕ ꯃꯐꯝ ꯑꯃꯃꯨꯛ ꯂꯩꯔꯝꯗꯣꯏꯅꯦꯕ ꯁꯤ ꯃꯐꯝꯁꯤꯅ ꯑꯃꯨꯛ ꯍꯦꯟꯅ ꯁꯥꯊꯤꯔꯝꯕꯗꯨꯅꯤꯗ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯁꯤꯒꯤ ꯈꯣꯡꯅꯥꯡꯁꯤꯒꯤ ꯃꯈꯣꯡꯗꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝ ꯊꯦꯡꯅꯗꯣꯏꯅꯦꯕ ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯀꯣ ꯅꯣꯏ ꯑꯩꯉꯣꯟꯗ ꯊꯣꯛꯇ ꯇꯧꯏꯅꯦ ꯊꯣꯛꯑꯀꯥꯟꯗ ꯈꯪꯒꯅꯤ ꯅꯣꯏ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯎꯏꯌꯦꯕ ꯈꯪꯉꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯤꯟ ꯃꯨꯔꯒ ꯈꯪꯕ꯭ꯔꯥ ꯋꯥꯡꯇ꯭ꯔꯤꯡ ꯋꯥꯡꯉꯦꯕ ꯑꯍꯥꯟꯕꯗ ꯋꯥꯡꯉꯝꯗꯦꯕ ꯈꯪꯕ꯭ꯔꯥ ꯁꯨꯝ ꯋꯥꯡꯈꯠꯂꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯅꯣꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯕ ꯈꯪꯕ꯭ꯔꯥ ꯎꯏꯌꯦꯕ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯥꯕꯜꯅꯣ ꯀꯩꯅꯣ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯀꯩꯅꯣꯝ ꯂꯩꯔꯦ ꯁꯤꯗꯤ ꯑꯗꯨꯝ ꯎꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯎꯏꯌꯦꯕ ꯑꯍꯥꯟꯕꯗ ꯅꯦꯝꯃꯝꯃꯤ ꯑꯗꯨꯒ ꯀꯣꯟꯅ ꯋꯥꯡꯈꯠꯂꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯍꯥꯏ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅ ꯑꯩꯈꯣꯏꯁꯦ ꯇꯨꯡ ꯍꯜꯂ ꯂꯥꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯇꯨꯡ ꯍꯜꯂꯒ ꯂꯥꯛꯑꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒꯤ ꯇꯨꯡ ꯍꯜꯂ ꯂꯥꯛꯏꯀꯥꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯣꯔꯣꯛ ꯑꯅꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒ ꯊꯥꯅꯕ ꯂꯩꯕ ꯀꯜꯚꯔꯠ ꯍꯥꯏꯇꯥꯔꯦꯅꯦ ꯀꯜꯚꯔꯠꯁꯤꯗ ꯑꯩꯈꯣꯏꯁꯦ ꯉꯥꯛꯇꯪ ꯐꯝꯃꯒ ꯌꯦꯡꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤ ꯄꯣꯠꯁꯦ ꯐꯅ ꯀꯨꯏꯅ ꯑꯗꯨꯝ ꯂꯩꯌꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯩ ꯆꯦꯟꯅꯔꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯆꯦꯟꯅꯔꯀꯥꯟꯁꯤꯗ ꯌꯨꯝꯗ ꯍꯥꯏꯔꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔ ꯇꯝꯃꯦꯕ ꯌꯨꯝꯕꯨ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯑꯗꯨꯝ ꯇꯝꯃꯦ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯂꯥꯏꯔꯗꯅ ꯇꯝꯃꯝꯃꯤ ꯃꯤꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯑꯋꯥꯡꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯁꯨꯃꯥꯏꯅ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯂꯦꯞꯄꯝꯃꯤꯕ ꯄꯣꯠꯁꯦ ꯁꯨꯝ ꯋꯥꯡꯈꯠꯂꯛꯑꯦ ꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯌꯥꯝ ꯋꯥꯡꯈꯠꯂꯛꯑꯦꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤ ꯌꯨꯝꯗ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯋꯥꯡꯉꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏꯅ ꯋꯥꯡꯈꯠꯂꯛꯄ ꯀꯥꯟꯗ ꯈꯪꯕ ꯈꯣꯡꯅꯥꯡꯁꯤ ꯃꯌꯥꯗꯅꯤꯀꯣ ꯇꯧꯔꯤꯁꯦ ꯑꯗꯣ ꯀꯅꯥꯅ ꯀꯤꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯍꯦꯛꯇ ꯑꯩꯈꯣꯏ ꯁꯝꯁꯦ ꯑꯩꯈꯣꯏ ꯆꯨꯝꯅ ꯀꯩꯅꯣ ꯇꯧꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯇꯨꯍꯥꯎꯒꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯒꯨꯝꯕ ꯑꯃ ꯌꯥꯝ ꯍꯦꯟꯖꯤꯟꯅ ꯀꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯔꯕ ꯏꯅꯔꯖꯤ ꯁꯦꯡꯗ꯭ꯔꯕ ꯁꯝꯗꯤ ꯍꯥꯟꯅ ꯆꯞ ꯇꯤꯡꯉꯛꯀꯅꯤ ꯇꯨꯍꯥꯎꯒꯁꯦ ꯈ꯭ꯌꯥꯎ ꯆꯣꯡꯉꯛꯀꯅꯦꯕ ꯑꯗꯨꯃꯥꯏꯅꯒꯁꯨ ꯇꯧꯖꯥꯠꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯩ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯤꯗ ꯂꯣꯏ ꯇꯝꯃꯦꯕ ꯈꯪꯕ꯭ꯔꯥ
ꯇꯝꯃꯦ ꯁꯨꯃꯥꯏꯅ ꯊꯥꯕꯜ ꯆꯠꯂꯨꯕꯗꯣ ꯁꯨꯃꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯠꯇꯕꯤ ꯍꯜꯂꯛꯑꯦ ꯈꯣꯠꯂꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨꯅ ꯑꯍꯟꯁꯤꯡꯅ ꯍꯪꯉꯀꯥꯟꯗ ꯀꯩꯁꯨ ꯇꯧꯔꯣꯏ ꯀꯩꯅꯣꯅꯦ ꯚꯨꯠꯅꯦ ꯈꯣꯠꯅꯦ ꯅꯣꯏ ꯀꯩꯅꯣ ꯇꯧꯔ ꯃꯄꯥ ꯊꯣꯛꯎꯗꯅ ꯁꯨꯃꯥꯏꯅ ꯃꯥꯅ ꯃꯊꯤ ꯐꯣꯡꯉꯛꯄ ꯇꯥꯏꯃꯤꯡ ꯑꯣꯏ ꯇꯧꯔꯤꯅꯤ ꯀꯃꯥꯏꯅ ꯑꯗꯨ ꯃꯐꯝꯁꯤꯗ ꯚꯨꯠ ꯂꯩꯔꯤꯅꯣꯅ ꯑꯩꯈꯣꯏꯅ ꯍꯪꯕꯅꯦꯕ ꯑꯍꯟꯁꯤꯡꯁꯤꯗ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯕ ꯑꯃ ꯂꯩꯔꯝꯃꯦ ꯈꯪꯉꯕ ꯃꯥꯏꯕꯁꯤꯅ ꯁꯥꯟꯅꯕ ꯚꯨꯠꯅꯦꯕ ꯂꯣꯏꯔꯦꯕ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯩꯈꯣꯏꯒꯤ ꯈꯔ ꯍꯥꯏꯊꯕ ꯖꯒꯥꯁꯦ ꯂꯣꯏꯔꯦꯕ ꯅꯍꯥꯟꯋꯥꯏꯗꯤ ꯃꯤꯁꯦ ꯌꯥꯝ ꯐꯔꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯐꯠꯇ꯭ꯔꯦꯕ ꯈꯪꯕ꯭ꯔꯥ ꯑꯁ ꯀꯨꯝꯍꯩꯅꯤ ꯇꯧꯅꯔꯤꯁꯦ ꯑꯗꯨꯗꯒꯤ ꯑꯗꯨꯒꯤ ꯃꯥꯏꯕꯗꯨꯅ ꯁꯥꯟꯅꯕ ꯚꯨꯠꯅꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏꯗꯤ ꯈꯪꯉꯕꯅꯤꯅ ꯄꯣꯠꯇꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯆꯤꯡꯅꯕꯗꯣ ꯀꯣꯛꯑꯦꯗꯅ ꯏꯁꯥꯗ ꯉꯁꯥꯏꯒꯤ ꯋꯥꯈꯜꯗ ꯄꯨꯛꯅꯤꯡꯗ ꯋꯥꯈꯜꯗ ꯑꯀꯤꯕ ꯂꯩꯔꯝꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯑꯍꯜ ꯂꯃꯟꯗ ꯁꯨꯃꯥꯏꯅ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯋꯥꯡꯒꯤ ꯀꯣꯟꯊꯣꯡꯗꯨꯗ ꯚꯨꯠ ꯑꯃ ꯃꯨꯁꯤꯟ ꯃꯨꯕ ꯑꯃ ꯋꯥꯡ ꯊꯦꯡꯅꯩ ꯁꯨꯃꯥꯏꯅ ꯑꯍꯥꯟꯕꯗ ꯀꯩꯅꯣ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ ꯃꯨꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯗꯧꯅ ꯇꯧꯔꯝꯃꯤ ꯃꯤꯗꯩꯁꯨ ꯍꯦꯟꯅ ꯄꯤꯛꯑꯝꯃꯦꯕ ꯈꯪꯕ꯭ꯔꯥ ꯁꯨꯝ ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯄꯗꯤ ꯅꯠꯇꯦꯀꯣ ꯖꯁ ꯎꯍꯟꯕ ꯈꯛꯇꯅꯦꯕ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦ ꯑꯗꯒꯤꯗꯤ ꯍꯜꯂꯛꯑꯒ ꯑꯩꯈꯣꯏꯁꯦ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯀꯩꯀꯩ ꯑꯣꯛꯊꯣꯛꯇꯅ ꯏꯃꯥꯗꯒ ꯋꯥꯔꯤꯁꯦ ꯂꯤꯗꯅ ꯑꯦꯔꯥ ꯚꯨꯠꯄꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯛꯄꯅꯦ ꯃꯔꯛꯇ ꯅꯣꯡ ꯐꯥꯗꯣꯛ ꯅꯣꯏ ꯃꯄꯥ ꯊꯣꯛꯎ ꯇꯧꯔꯤꯅꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤ ꯃꯌꯥꯝ ꯂꯣꯏꯔꯦ ꯈꯔ ꯍꯥꯏꯊꯕ ꯖꯒꯥ ꯂꯣꯏꯔꯦ ꯋꯥꯔꯤꯁꯤ ꯌꯥꯝꯅ ꯍꯩꯇꯅ ꯂꯤꯖꯕꯁꯨ ꯅꯠꯇꯦ ꯃꯌꯥꯝꯒꯤ ꯑꯋꯥꯕ ꯄꯣꯊꯥꯅꯕ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯅꯕ ꯂꯤꯖꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯐꯕ ꯑꯣꯏꯕꯤꯔꯣ ꯑꯁꯤꯒꯤꯗꯤ ꯋꯥꯔꯤꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ